foreign hand yaude foreign gi khutna tena hairambaje amai kai jida leriba khunjasin kari reaction pining aidi adudi kari interest kiro khangdre home minister na adumaina lakraga ekoina mabu wari sharaga leiraga keni koina aromdagi attack tawe haikre adu assam rifle koina su moigi video clip tasu moina keni bi koina ne haina haikre aduga mana kari interest kiro sid lakraga direct foreign aggression nate haina haibside ekoide nungaite Kamzong district ki jet Choro yaona Wangli amadi Namlee da Myanmar based militant KNAB amadi PDF na attack chathaduna mayum makai thakraba khunja sing asisu mipai ba koktri state force thambina ba haizakrabasu hauzu fawba thamlaktri loinana khunja sing na central force thajaba leitabana awaba phibamda leinari hiramasadam pack news ki reporter RC mangang chadage khanaba paudam ama mayam no husik mangdo ba tangkoi olaba jumsing asi hokiba tha sigi tareta jo Myanmar border gi khwaidi gi ngkhai gi sarta leriba jet Choro haina khangreba jing chophai haina khangreba dumloba tangkol phurubna khunda ba khul aduni dumloba India army maruina 11 Assam rifle na micham yam nga ba maruina border nga senaba leina ten khraba 1.5 kilometer gi radius ta leiba dumloba Indian army Assam rifle leina jumbai thadon khaba dumloba mafam duni hariba mafam sida leriba khunja singna khongdorpoi matung ina numit aduda maikai ahum maikai ani dagi adumlaba Myanmar base cannot be aduga PDF hariba sumlaba laloluf Myanmar base to sumlaba terrorist kangu osina sangjala kanda awaba miyagi chatheng nagaba thodo si tholamni haibaduni aduga hojik jimang mafam sida khoni jor ko matamda mafam matung numitu ju khoina phangjekiba pawsi dum tara kungi mayada khoi bai chakpogi pawji phangjekhibni du mafam sida sports da lagba matamda ju khoin inquiry tawba matamda jum tarani pan dagina kun phawbi mangda jum mai thakibagi dum ba number mar kan khunja singje jum leita daba makhata na kari tawkatagi haibagi mi paiba kaya hoji jumu khunja singda leidi aduga numitu da hokiba numitu du thokiba thodo uda sumna tangi mafam sida leiba search ama khaknatna to jum asi mai thadok lumani aduna maramodna hariba sumba thodok asi home minister masada bhawba foreign aggression natragna foreign hand yawi haiba yaude haibagi wafam phongdok kibna maram ka hojikchu phongdok kibna maram murkanda hojikchu mafam sida leiba miyam na penda ba demokti phongdok nori makata na mafam sida leiba miyam na thangari ba kari awa nuai thengna bage thodok tu karam na thoki ba ga jo theng na unabagi tanga jege je khoge foreign hand yaude foreign gi khutna tena hairambaje amai kai jida leriba khunjasin kari reaction pining aidi adudi kari interest kiro khangdre home minister na adumaina lakraga ekoina mabu wari sharaga leiraga keni koina aromdagi attack tawe haikre adu assam rifle koina su moigi video clip tasu moina keni bi koina ne haina haikre aduga mana kari interest kiro sid lakraga direct foreign aggression nate haina haibside ekoide nungaite border si makta leire tate 7 da moina attack tawbne adu tate 4 da patrolling chatle adubu sida foreign aggression natradi kana koina attack tawgiro sida ekoi tangkhul koi sida le border da ekoi Namlee Wangli da su adu numite attack tawbne adubu numit amad moina adumak force mi yam lagraga attack tawrga leiradi foreign dagi mi du lakradi kadai dagi lakiro ekoi gi sington da hairadi ashangkulen da Assam rifle le asida ekoi gi walkable distance 10 minutes away from the very place Assam rifle le 11 Assam rifle hoy adu kadai dagi lakiro adu border pillar dagi adagi kappa horaga ekoi bu kapraga pochi huran ga muka halakraga ekoi sid leibu koina hairasu foreign aggression nei hai nate haibdo adu de krigi interest ki haibro ekoi su khangdre nakalbarumda hariba mafam sidagi 1.5 kilometer gi radius le riba 11 Assam rifle na mini manga tara da jorkpa yaba mafam sida yaroktra kanda maina tanggu olaba matung pungoni gi matung da laklakanda makoi amamna maram or kanda lakpa yakhide haibu wafam ju ekoi mafam sida khunja singi awaba dumlaba jengsen ba lakhiba
कोकोमीगी स्पोक्सपर्सन शांति नाहकपगी माइकैदी अकन मोमोंग जानिंगदब फोंगतोकपगा लोइनना ओइरिबा फिबम सिना हारिबा मफम सिदा फॉरेन एग्रेशन मरुगोइना कुकी मिलिटेंट पीडीएफ अदुगा एखोगी कैनेबीगी माइकैदी चपसाना साथेकी हाबगी वाफम दुनि थमिबसी मरमदुना हारिबा हिरम मसिदा जेंगोरकांदा खुंजासिंगना फोंगतोरकपा अदुगा मफम सिदा लागलिबा टोंगान टोंगान से सोकसिंगी मोट इंगना हजिक लेरिबा फिबम मसिदा फॉरेन एग्रेशन जावी हाइबा वाफम दुनि मरमदुना हारिबा फिबम मसि जेंगलकांदा मणिपुर लेंगा अमसु इंडिया लेंगा कुमने जेंगसलकांदा ओरिबा बॉर्डर की एरिया ओरकलिबा खुंजासिंगना थेंगनरिबा खुदुंग चादबसिंग असि हेन कोहनबगी तंगाय फादोम लैरि ममिंगतगी आसाम रिफॉर्म थमलकांदा दुमलबा म्यांमार बेस मिलिटेंट सिंग बु सौटबा मानबगी थोंगसिंग असिना मियामदा हेन खुदुंग चाहनदबा अमदि अदुमक थोंदबा नते हाइबसिनी मफम मसिदा लैरिबा खुंजासिंगनासु नुमिट अदुदा थोकिबा थौदोगसि म्यांमार बेस मिलिटेंट टेररिस्ट किसिंगना चाथकिबनी हाइबगी अदुमलबा चपचाबा वाफम फोंदोकपना मरम ओरकांदा मणिपुर गवर्नमेंट की मरोई होम मिनिस्टर ने थमखिबा फॉरेन एग्रेशन जाउदे हाइबा वाफम दु वाफम सिते लैरिबा खुंजासिंगना हांतो होनिंगबगी वाफम थमलपगल ओइना हौजि हौजुमकसु नुमित अदुमकदा खुंजासिंगना नीखिबा स्टेट फोर्स थमकांदा खुंजासिंग आकपि सेबिनबा थमखिबा अदुमबा हाइजखिबा वाफम ngasi बाबा थबक ओंथोर तबा सिमक यामना पेंदबा फोंदोरपल ओइना हौजि हौजुम मफम सिते खुंजासि तंदु लैतादबा पुनिंग वखंदा यामना नुंगांबा ngasi करी थोकनी होरे नुबिदांग करी ओरकनी हाइबगी तंदु लैतादबा मरम ओरकांदा हौजिचे तुफम चाफम खांगदबना अवाबा फिबम मदु हुजि मायुनरी मदुगी जु मथक्ता खुलसिदा लेरिबा नुपी आंगांसिंग पुसि हिंगनबगीदमक्ता अतोपा कामजोंग अदुगा उखुल की हेडक्वार्टर दा लाजेनबदु ngasi बावो हलक्तबना मरम ओरकांदा हौजि हावगलिबा हारिबा मफमसिदा लेबा नहासिंग मैरोसिंगी तुंगी पुनसिदा करी ओरकतगे मखातानि करी थोरकेगे हाबिदा यामना बिपाइबा अमदि दुमुक लेरि इम्पैक्ट न्यूज़ की दमक्ता जेट चोरो दगी पाउदम जरिबा आरसी मंगांसा इम्पैक्ट न्यूज़